CM Silu hairibasing psychiatrist tanaba mathau tare. Manipur gi oideba phibam asida Manipur kaidana bo honariba Chief Minister bu singadabani haina demand tawribasing psychiatrist tanaba mathau tare haina Pasoi AC gi MLA Sapam Kunjakesor alias Kevin Phongdokhre. Manipur gi hojik oideba phibam asigi matangda BJP Pasoi Mandal na sinduna Tera Bazar da leiba mahaki yumda pangthokiba Pasoi AC gi miyam gi oiba mifamda MLA Kunjakesor na hai State asida hojik mathau tariba si lan loisinba sine political gi khena bathamdana lingzel manana lan asi thengnaraba matamda lan loigane maramaduna aina ngang khaktana sumi haibagi wakhalon thadokuna ama toina sangsinminaba mathau tai miyamna laingak asida thajaba thamliba makhai laingangna pangthokpam thokpa thodang sing pangthokpa ngamgane miyam gi thajaba leitrabade laingangna karisu tawba ngamba nate handak BJP mandal gi thaupuba sing resign tawgadabani haiba wafam ama media da we masida thamningba wafam de laingak asina miyam ge mangnaba karisu tawba leite aduna resign tawpham thokte aikhoi pressure da thabak tawgadaba loop kharana to u hairaga tokpa yaroi hairaga tokloidaba nate lan asi yamna complex oi masi nongmanini da loisinba yaba nate pressure da chatkum si hai khe laingang na tawkiba singsu khangbiduna tawkiba madi tawba ngamdaba nimak haibiyo lamdam asida ILP chanahan kiba si kanana no haiba ningsingbiyo miyamna NRC chanahalu haina demand tawrogliba si kuire masi chanahanana bagidamak laingakna process haure ILP chanahaliba NRC gi process hauriba lusingba singi photo mai thariba si miyam gi apamba thabak tawbage teksak oigadawribra reserve forest ta khunda sinba sing takhaiba popi thaba thingba war on drug ki mission changsinduna Manipur gi tunglam sat kannaba CM na honavane Manipur kan gi haina tholokpa CM bo Manipur ngakpa ngamdre fam thadu uhaiba tarabade Manipur yonthokpa sing asina heroni haigadawribra hawjik songnariba lan asi yamna complex oi khongthang ama soibada Tripura dage Tripuri mutkibagum Manipur dagi maitai su mutkigane sahi ama ni chupna lan asi soknarabasu tungda lakadaba sahi lising hen bagi mirol bo tangdu laitana thamba pamme laingak asina Manipur kaidana bagidamak sidriba phawba lan sokna bai basi lengdraba phirep ni hai khe khut thongna gadabadage ngak thokre police tha asigi taret ngaha numidang da khulai paiba singna new kaithel manbi area da landarakraba matung mathangi numit parang October 9 gi ayuk pung 3 minute kunthra rom tarakpa duaida khulai paiba mioi kaya marumna akanba mawongda attack sathana ba honara khe adubu mapam aduda hanadagi sem saduna leiba security forces singna hai singna ngak thokpadage khut thokna rangbadaba adu kanba ngamkhre haina police control room gi serol amana khangalakle new kaithel manbi amadi yangang pokpi gi akoibada kuki singna leptana nongmai kaple Central Forcing laina nongmai kapthorok liba kuki militant sing ase fadraga de miyam da khongjang sangsilakpada thoglakpa afafatagi daita laingak na pugadaba ne maira paibe New kaithel manbi amade yangang pokpi gi akoibada kuki militant sing na nongmai kapthorokre New kaithel manbi da de security forcing na handuna pungkhai amarom nongmai kapna khi haire sana sabi thamna pokpi da nongmai kapsilakpada su Central Forcing na yengduna leire maira paibe Imphal East District ki Lamlai Assembly Constituency gi manungsan ba yangang pokpe thamna pokpe sana sabi sabung kho khunong na chingba khulsing asida kuki militant sing na numidang khudingi leptana nongmai kapsilakpa ngaranga numit taraga mangani surabasu mafam sing asida leiriba Central Forcing na yengduna leire haina maikai asigi maira paibe sing na phongdorok le